Uttar Pradesh Special Task Force (STF) amasung Punjab Police ki apunba team amana jathekiba joint operation da ISI ga mari leinaba Babar Khalsa International BKI gi active member ama fare hairi. Police ki paw gi matung ina BKI gi active member asi ngasi ayu angan bada Maha Kumba Mela lising ani kun mga pangthokliba mapam Prayagraj ka thangnana leiba Kosambi district ki fakibani hairi. Mahakna Maha Kumba Mela da bom pokai hanana ba thabak thoram paikhatlambani hairi. Uttar Pradesh ki DGP Prasan Kumarna phongdorokpagi matung ina faraba BKI gi terrorist Lajar masi Punjab ki Amritsar city gi Ramdas police station ki manung chana leiba Kurlian khungang dagi ni hairi. Mahak Pakistan ki intelligence agency ga mari leinaba mioi amani. Maha Kumba Mela da bom pokai hanaba thorang toram laba matung Mahak Portugal da chenkinaba Hotnaramba dagi police na phabangam kibani hairi. DGP Kumarna makha taraduna phongdokhibada police na faraba Lajar masina bom sing adu BKI gi khuthang dagi lawki haiba khangbangam khibaga loinana Germany da base tawba BKI gi luchingba ISI ga direct contact leiba Swaran Singh gi makha da thabak tawba mioi amani su khangbangam le haina police na thadorakba report asina phongdokle. Lajar dagi pokai triba hand grenade ahum detonator ani gelatin rod ani cartridge taragani thoi foreign pistol ama ka loinana Gazi Yadav ki address yawba Aadhaar card ama fagat pangam ki hairi. Fifth State 11 Open 9-man aside football tournament 2025 no outcome league pangthok lagani. Langmaidong Mamang Laikai Citizen Club na sinjaduna mangarak suba State 11 Open 9-man aside football tournament 2025 no outcome league asida winner gi oina rupees 80,000 with trophy, runners up 50,000 with trophy, best player 3,000, best scorer 3,000, best goalkeeper 3,000, best defender 3,000, best discipline team 3,000 mathang sina mana mathum kaya thamjari. Tournament asige last date of submission chotliba tha asige tara tarukta loyana manager meeting date asina chotliba tha asige kunda pangthok chagani. Opening match date asina chotliba tha asige kulhumdoida hariba tournament asige admission fee na rupees 5,000 oigani. Akupa marol gi damak 8837222629 the contact to view.